ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯈꯣꯝꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯕꯤꯐ ꯐꯨꯗ ꯍꯥꯏꯕꯗꯣ ꯕꯤꯐ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯑꯗꯨꯒ ꯃꯊꯪꯅ ꯃꯌꯥꯝꯅ ꯉꯥꯔꯦꯟ ꯄꯨꯔ ꯍꯥꯏꯕꯗꯨꯁꯨ ꯄꯨꯖꯔꯛꯀꯦ ꯆꯨꯖꯥꯛ ꯁꯤꯡꯖꯨꯗꯨꯒ ꯃꯊꯪ ꯅꯦꯛꯁꯀꯤ ꯁꯥꯏꯅ ꯃꯊꯪꯒꯤꯗꯣ ꯍꯥꯏꯔꯒ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯤꯐꯁꯦ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯄꯥꯟ ꯈꯔ ꯃꯦꯠꯄ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯊꯕꯤꯒ ꯇꯤꯜꯍꯧꯒ ꯂꯩꯔꯦ ꯁꯤꯗ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯈꯔ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯦꯠꯄ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯧꯔꯦ
bom thật là chắc là trúng người mà ꯃꯌꯥꯝꯅ ꯊꯔꯣꯏ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯈꯨꯃꯟ ꯃꯅꯨꯡꯗꯗꯤ ꯊꯔꯣꯏ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯉꯥꯛꯄꯤꯌꯣ ꯑꯗꯨꯅ ꯊꯔꯣꯏꯗꯤ ꯆꯥꯖꯔꯣꯏꯒꯦ ꯌꯨꯝ ꯆꯠꯂꯀꯥꯟꯗ ꯆꯥꯖꯔꯛꯀꯦ ꯃꯣꯔꯣꯛꯁꯦ ꯆꯤꯛꯀꯦꯅ ꯈꯟꯕꯅꯦ ꯏꯟꯖꯥꯡꯒꯤ ꯃꯣꯔꯣꯛ ꯁꯥꯏ ꯆꯤꯛꯄ ꯀꯤꯌꯦ ꯀꯩꯝꯇꯒ ꯍꯥꯏꯖꯧꯒꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯕ ꯉꯝꯃꯣꯏꯗꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗ ꯍꯥꯏꯕꯤꯔꯛꯀꯅꯣ ꯃꯊꯦꯜꯗꯣ ꯈꯔ ꯆꯠꯆꯔꯛꯀꯦ ꯑꯩꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦꯕꯀꯣ ꯌꯨꯝꯗꯒꯤ ꯅꯤꯔ ꯆꯥꯔꯤꯕꯅ ꯏꯁꯥ ꯄꯩꯁꯥ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯇꯥꯡꯕꯗꯤ ꯀꯌꯥ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯣꯛ ꯃꯀꯣꯛ ꯀꯥꯏ ꯍꯥꯏꯕꯗꯣ ꯇꯥꯡꯉꯦꯕ ꯈꯔ ꯂꯩ ꯆꯥꯖꯔꯛꯀꯦ ꯂꯥꯁꯤꯁꯨ ꯃꯣꯏ ꯀꯟꯁꯔꯠ ꯁꯤꯟꯖꯤꯜꯂꯒ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄꯤ ꯂꯩꯔꯝꯃꯦ
확실히 갔다 오래. 조금 꺼지면. Tao kia cái nào? Cái nào? Đang video nó mà lại ra. Video nằm trên đây mà nó nào rồi kia. Đấy đâu nè. Thấy tông nó mình đang bỏ. Cho đây mù chưa? Một mấy chất lẻ.
ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯂꯣꯏꯅ ꯚꯤꯗꯤꯑꯣ ꯁꯥꯔꯚꯤꯁ ꯇꯧꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ